ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ. Here we go. ꯑꯩꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯃꯉꯣꯟꯗ ꯇꯥꯛꯊꯣꯛꯇꯦ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯨ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯦ ꯑꯩꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯃꯉꯣꯟꯗ ꯇꯥꯛꯊꯣꯛꯇꯦ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯁꯨ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗे ꯋꯥꯔꯤ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯋꯥꯔꯦ ꯋꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯩ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄ ꯅꯪꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯅꯪꯒ. ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯂꯞꯅꯤ ꯇꯤꯟꯈꯤꯅꯤ ꯃꯥꯂꯦꯝꯗ ꯅꯣꯡꯃ ꯁꯣꯏꯔꯣꯏ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ